ꯃꯥꯏꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃ ꯁꯅꯥꯍꯜ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯍꯜꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯁꯅꯥꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯏꯕꯣꯆꯧꯕꯁꯨ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯇꯨꯅ ꯃꯥꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯄꯗꯒꯤ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯔꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇꯨ ꯃꯧ ꯑꯅꯧꯕꯤꯗꯨꯅ ꯊꯕꯛ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯅꯦꯝ ꯁꯅꯥꯍꯜꯅ ꯑꯣꯏꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡꯕ ꯇꯧꯗꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯅꯦꯝ ꯁꯥꯕꯤ ꯁꯅꯥꯍꯜ ꯃꯍꯥꯛꯁꯨ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕꯤ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯥꯅ ꯄꯥꯝꯖꯕꯗꯤ ꯃꯥꯅꯁꯨ ꯂꯥꯛꯂꯤꯕ ꯃꯃꯧ ꯑꯗꯨꯕꯨ ꯃꯆꯥ ꯅꯤꯉꯣꯜꯒꯨꯝꯅ ꯂꯣꯏꯅꯖꯕ, ꯑꯗꯨꯒ ꯃꯧ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯒꯨꯝꯅ ꯂꯣꯏꯅꯕꯤꯕ ꯑꯗꯨ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯥꯛꯂꯒ ꯃꯧ ꯌꯦꯡꯒꯦ ꯍꯥꯏꯔꯕꯗꯤ ꯃꯧ ꯑꯅꯧꯕꯤꯅ ꯌꯥꯍꯧ ꯊꯦꯡꯉꯦ ꯍꯥꯏꯈꯤꯅꯤ ꯄꯥꯈꯠꯆꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯇꯥꯅꯕ ꯀꯧꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯃꯤ ꯂꯥꯛꯑꯅꯤꯅꯤ ꯅꯣꯏꯕꯣ, ꯍꯧꯒꯠꯅꯔꯣ, ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦꯅꯦ" ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯜ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇꯨꯗ ꯃꯧ ꯌꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯧꯔꯛꯏ, "ꯍꯣꯏ ꯏꯃꯥꯕꯣꯛ, ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ, ꯃꯧ ꯌꯦꯡꯒꯦ." ꯁꯅꯥꯍꯜ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, "ꯍꯩꯃꯥ ꯊꯣꯏꯅꯣ, ꯅꯣꯏꯕꯨ ꯅꯅꯝꯃ ꯌꯦꯡꯒꯦ ꯍꯥꯏꯔꯤꯔꯣ? ꯍꯣꯏ ꯏꯃꯥꯕꯣꯛ, ꯑꯗꯨꯗꯤ ꯏꯃꯥꯕꯨ ꯀꯧꯊꯣꯔꯛꯀꯦ, ꯅꯣꯏꯁꯨ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯒ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨꯀꯣ" ꯍꯥꯏꯔꯒ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯥ ꯏꯕꯣꯆꯧꯕꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯊꯣꯏꯅꯨ ꯍꯣꯏꯁꯦ ꯃꯧ ꯌꯦꯡꯕ ꯂꯥꯛꯏꯅꯦꯌꯦ, ꯑꯗꯣ ꯃꯧꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ?" "ꯍꯧꯒꯠꯇ꯭ꯔꯤꯕꯅꯤ ꯏꯃꯥ." "ꯑꯣ, ꯆꯠꯂꯣ ꯆꯠꯂꯣ, ꯑꯃꯨꯛꯇ ꯍꯧꯗꯣꯔꯛꯑꯣ, ꯃꯤ ꯂꯥꯛꯍꯧꯋꯦ ꯍꯥꯏꯌꯨ." ꯏꯕꯣꯆꯧꯕ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ "ꯏꯃꯥꯕꯣꯛ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ, ꯃꯧꯗꯨ ꯀꯣꯟꯅ ꯌꯦꯡꯉꯒꯦ, ꯂꯩꯁꯥꯕꯤ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯏꯔꯨꯕ ꯂꯣꯏꯔꯒ ꯂꯥꯛꯑꯕꯅꯤ, ꯑꯗꯨꯒ ꯃꯧ ꯑꯅꯧꯕꯤ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏ ꯆꯠꯂꯒꯦ, ꯃꯧ ꯑꯅꯧꯕꯤꯗꯣ ꯃꯆꯤꯟꯁꯨ ꯁꯦꯡꯂꯝꯈꯤꯔꯣꯏ, ꯇꯜꯂꯦ, ꯑꯗꯨꯅ ꯁꯣꯔ ꯃꯅꯝ ꯅꯝꯊꯤꯔꯝꯒꯅꯤꯕ." ꯁꯅꯥꯍꯜ ꯅꯣꯛꯂꯒ, "ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯍꯣꯏ ꯍꯣꯏ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯣ ꯂꯥꯛꯑꯣ, ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯅꯅꯝꯃ ꯍꯣꯏꯔꯣꯝꯒꯤ ꯑꯁꯣꯝꯗꯒꯤꯁꯨ ꯃꯤ ꯂꯥꯛꯀꯅꯤꯗꯅ, ꯑꯗꯨꯗ ꯅꯣꯏꯁꯨ ꯆꯥꯅꯕꯒꯤ ꯁꯦꯝ ꯁꯥꯕꯗꯣ ꯈꯔ ꯌꯥꯎꯔꯨ ꯂꯥꯎ, ꯑꯗꯨꯒ ꯃꯧꯁꯨ ꯌꯦꯡꯉꯨ." "ꯍꯣꯏ ꯏꯃꯥꯕꯣꯛ, ꯑꯩꯈꯣꯏ ꯆꯠꯂꯦ." ꯑꯗꯨꯒ ꯏꯃꯨꯡꯗꯅ ꯏꯕꯣꯆꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯂꯩꯍꯥꯎ, ꯍꯧꯒꯠꯂꯨꯁꯦ, ꯃꯄꯥꯜꯗ ꯅꯪ ꯌꯦꯡꯕ ꯃꯤ ꯂꯥꯛꯍꯧꯏ, ꯑꯗꯨꯒ ꯃꯇꯝꯁꯤꯁꯨ ꯌꯧꯔꯒ ꯂꯩꯔꯝꯃꯦꯕ." ꯂꯩꯍꯥꯎ ꯌꯥꯝ ꯇꯟꯅ, "ꯑꯁ ꯀꯩꯅꯣ, ꯑꯁꯨꯛ ꯉꯟꯅ ꯃꯧ ꯌꯦꯡꯒꯦ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯨꯕꯨ ꯉꯥꯎꯔ ꯆꯠꯂꯣ, ꯑꯩ ꯍꯧꯒꯠꯄꯒ ꯉꯝꯈꯤꯔꯣꯏ, ꯀꯣꯟꯅ ꯂꯥꯛꯑꯣ ꯍꯥꯏꯌꯨ, ꯅꯣꯡ ꯉꯥꯜꯂꯤꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ, ꯏꯃꯥꯅꯁꯨ ꯅꯪ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯕꯅꯤ." ꯂꯩꯍꯥꯎꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯃꯀꯣꯛꯇꯨ ꯐꯤꯅ ꯈꯨꯝꯖꯤꯜꯂꯒ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯅꯦꯝꯗ ꯍꯪꯉꯤ, "ꯏꯃꯥ, ꯑꯩ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯨ ꯀꯩꯒꯤꯅꯣ?" "ꯕꯦꯝꯃ, ꯆꯠꯂꯨ, ꯏꯔꯨ ꯃꯥꯏꯊꯗꯅ ꯂꯥꯏ ꯊꯥꯎꯃꯩꯒꯗꯣ ꯊꯥꯅꯕ ꯇꯧꯔꯨꯁꯨ, ꯑꯗꯨꯒ ꯆꯥꯒꯗꯣ ꯂꯣꯜꯂꯛꯎ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯅꯤ, ꯆꯠꯂꯨ ꯆꯠꯂꯨ." "ꯏꯃꯥ, ꯅꯃꯧꯗꯤ ꯏꯔꯨ ꯉꯟꯇꯥ ꯂꯨꯕꯁꯦ ꯏꯁꯥ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯨꯔꯒꯦ, ꯌꯥꯔꯒꯗꯤ ꯆꯥꯗꯣ ꯏꯃꯥꯅ ꯈꯔ ꯂꯣꯟꯕꯤꯔꯨ." ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯤꯗ ꯁꯅꯥꯍꯜ ꯈꯣꯏꯗꯧ ꯍꯦꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯅ, "ꯑꯌꯨꯛ ꯉꯟꯇꯥꯅ ꯏꯔꯨꯕ ꯌꯥꯗꯕꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯅꯣ? ꯌꯨꯝꯁꯤꯗ ꯉꯔꯥꯡꯗ ꯂꯥꯛꯇ ꯉꯥꯏꯔꯤꯁꯤ ꯐꯥꯎꯕꯗ ꯑꯁꯨꯝꯅ ꯇꯧꯔꯗꯤ ꯊꯥꯒ ꯐꯥꯔꯛꯂꯕꯗꯤ ꯅꯆꯥꯗꯣ ꯀꯣꯛꯐꯥꯏ ꯃꯅꯝ ꯆꯦꯜꯂꯅꯤ ꯏꯕꯦꯝꯃ ꯅꯪꯕꯨ." "ꯏꯃꯥ, ꯀꯣꯛꯐꯥꯏ ꯃꯅꯝ ꯅꯝꯒꯦꯔꯥ ꯍꯥꯄꯨ ꯃꯅꯝ ꯅꯝꯒꯦꯔꯥ, ꯌꯥꯗꯦꯗꯤ ꯌꯥꯗ꯭ꯔꯦ, ꯅꯃꯧ ꯆꯪꯖꯔꯦ ꯏꯃꯥ." ꯂꯩꯍꯥꯎꯁꯤ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥꯅ ꯃꯆꯤꯜ ꯃꯅꯥꯎ 9ꯒꯤ ꯃꯅꯨꯡꯗ ꯑꯇꯣꯟ ꯑꯇꯥꯡꯅꯤ ꯍꯥꯏꯅ ꯀꯦꯅ ꯌꯣꯛꯂꯛꯄꯒꯤ ꯍꯧꯅꯕꯤ, ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯀꯌꯥ ꯌꯥꯎꯍꯜꯂꯛꯇꯦ, ꯑꯗꯨꯅ ꯃꯥꯁꯨ ꯊꯕꯛ ꯇꯧꯕꯁꯤ ꯌꯥꯝ ꯇꯜꯂꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯐꯦꯠ ꯄꯩꯔꯝꯂꯒ ꯆꯪꯈꯤꯕꯗꯨꯗ ꯑꯃꯨꯛꯇ ꯁꯥꯎꯖꯗꯕꯤ ꯃꯅꯦꯝ ꯁꯅꯥꯍꯜꯗꯨ ꯃꯊꯕꯥꯛꯇ ꯃꯈꯨꯠꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ, "ꯍꯔꯦ ꯍꯔꯦ, ꯀꯔꯤ ꯃꯧꯅꯦꯒꯦ ꯁꯤꯗꯤ, ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗ." ꯁꯅꯥꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯃꯧꯗꯣ ꯃꯆꯥ ꯉꯝꯗꯦꯗ ꯍꯥꯏꯔꯒ ꯂꯩꯔꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯑꯈꯪ ꯑꯍꯩ ꯈꯔꯁꯨ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯣ? ꯏꯃꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯀꯣꯛꯄꯨ ꯉꯥꯎꯔꯦꯗ." "ꯃꯥ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯃꯥꯒꯤꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ, ꯊꯕꯛ ꯇꯧꯕ ꯇꯟꯕꯒꯤꯅꯤ, ꯑꯩꯅꯁꯨ ꯐꯅꯌꯥꯝ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ マギꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯂꯩꯅꯥꯁꯦ ꯄꯥꯛ ꯊꯥꯗꯣꯛ ꯌꯥꯒꯗꯧ ꯃꯥꯟꯗꯦ, ꯑꯗꯨꯅ ꯂꯤꯆꯩ ꯃꯔꯨꯅ ꯂꯥꯌꯦꯡꯗꯕ ꯌꯥꯔꯣꯏꯗꯧ." "ꯏꯕꯨꯡꯉꯣ, ꯐꯨ ꯆꯩꯗꯅ ꯀꯩꯗꯧꯔꯨꯅꯤ, ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯕꯅꯤ, ꯑꯗꯨꯒꯤ ꯁꯔꯨꯛ
ꯃꯄꯥꯝꯅ ꯃꯇꯝ ꯈꯔ ꯂꯩꯍꯟꯈ꯭ꯔꯣ ꯏꯃꯥ ꯋꯥꯔꯁꯨ ꯋꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯔꯒꯦ ꯑꯗꯨꯒ ꯃꯤꯅꯁꯨ ꯍꯥꯏꯅꯔꯕꯅꯤ ꯃꯧ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯏꯗꯅ ꯑꯗꯨꯅ ꯅꯥꯈꯩ ꯁꯦꯡꯅ ꯃꯥ ꯂꯩꯇ꯭ꯔꯦꯗꯣ ꯈꯪꯂꯕꯗꯤ ꯃꯤꯅꯁꯨ ꯉꯥꯡꯅꯔꯔꯣꯏꯗꯅ ꯏꯃꯥ ꯃꯗꯨꯁꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯇꯝ ꯈꯔ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯗ꯭ꯔꯒꯗꯤ ꯅꯆꯥꯅ ꯇꯧꯕ ꯊꯕꯛꯇ ꯏꯃꯥꯅ ꯑꯌꯦꯠꯄ ꯄꯤꯕꯤꯔꯛꯑꯗꯤ ꯅꯆꯥꯅ ꯏꯃꯥꯒꯤ ꯏꯖꯠ ꯃꯥꯡꯅꯕ ꯁꯤꯟꯖꯔꯣꯏ ꯁꯅꯥꯍꯜ ꯇꯁꯦꯡꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯥꯝ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯋꯥꯈꯜ ꯇꯥꯕꯅꯤꯅ ꯃꯍꯥꯛ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯝꯃꯤ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯤ ꯁꯨꯝ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯣꯏꯅ ꯑꯍꯣꯡꯕ ꯎꯗ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯍꯥꯎ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯒꯥꯏꯁꯦ ꯃꯣꯏ ꯇꯥꯅ ꯐꯥꯒꯤꯗꯧꯅ ꯈꯜꯂ ꯃꯥꯜꯂꯦ ꯏꯕꯣꯆꯧꯕꯅ ꯍꯥꯏ ꯀꯅꯥꯅ ꯐꯥꯒꯤꯅꯤ ꯍꯥꯏꯔꯒꯦ ꯅꯪꯒꯤ ꯅꯥꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯅꯧ ꯑꯩꯁꯨ ꯌꯦꯡꯕ ꯌꯥꯕ ꯂꯥꯌꯦꯡꯂꯤꯕꯁꯤꯅꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯉꯥꯡꯗꯨꯗꯅꯤ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯅꯪꯁꯦ ꯕꯣꯝ ꯇꯨꯔꯒ ꯅꯥꯕꯗꯤ ꯅꯠꯇꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯈꯔ ꯇꯧꯕ ꯌꯥꯕꯅꯤ ꯏꯃꯥꯁꯤ ꯋꯥꯕꯅ ꯂꯣꯏ ꯃꯁꯤꯗ ꯅꯪꯅ ꯐꯥꯒꯤꯅꯤ ꯐꯔꯥꯡꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯧꯔꯦ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯪꯗꯣ ꯊꯕꯛ ꯆꯠꯊꯣꯛꯀꯅꯣ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯨ ꯅꯪ ꯂꯩꯇꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯔꯗꯤ ꯁꯦꯜ ꯊꯨꯝꯗꯤ ꯀꯗꯥꯏꯗꯒꯤ ꯁꯤꯖꯤꯟꯅꯒꯅꯤ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨ ꯑꯩꯅ ꯅꯪꯒꯤ ꯀꯩꯝꯇ ꯑꯋꯥꯠꯄ ꯂꯩꯍꯟꯗꯦꯗꯅ ꯑꯗꯨꯗꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯅꯣꯏꯅ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯁꯦ ꯐꯔꯦ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯔꯗꯤ ꯅꯪ ꯃꯇꯝ ꯈꯔ ꯅꯄꯥꯝꯗ ꯂꯩꯔꯨ ꯂꯥꯛꯑꯣ ꯑꯩꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯅꯪꯕꯨ ꯍꯥꯟꯅ ꯊꯤꯟꯕꯤꯔꯝꯂꯒꯦ ꯂꯩꯍꯥꯎ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯩ ꯊꯕꯛꯁꯤꯒꯤꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯑꯩ ꯏꯄꯥꯝꯗ ꯀꯩꯗꯧꯕꯤ ꯆꯠꯇꯣꯏꯕ ꯑꯩꯗꯤ ꯅꯪꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯑꯁꯣꯟꯕꯤ ꯏꯃꯥꯁꯤꯅ ꯅꯪꯒꯤ ꯁꯦꯕꯥ ꯁꯨꯝ ꯇꯧꯍꯟꯒꯗ꯭ꯔꯣ ꯏꯃꯥꯁꯤ ꯄꯣꯊꯥꯕ ꯁꯪꯗ꯭ꯔꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯅꯪꯒꯤ ꯁꯦꯕꯥꯕꯨ ꯇꯧꯒꯗ꯭ꯔꯥ ꯋꯥꯕꯗꯁꯨ ꯂꯣꯏꯔꯕꯅꯤ ꯑꯗꯨꯗꯤ ꯍꯌꯦꯡꯋꯥꯏ ꯏꯃꯥꯅ ꯉꯝꯂꯛꯇꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯁꯦꯕꯥ ꯇꯧꯗꯣꯏꯁꯤꯗꯤ ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯅ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯨ ꯑꯩ ꯊꯦꯡꯉꯦ ꯌꯥꯔꯦꯀꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯂꯨꯍꯣꯡꯂꯛꯄꯁꯨ ꯆꯍꯤ ꯐꯥꯗ꯭ꯔꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯩꯅ ꯏꯄꯥꯝꯗ ꯂꯩꯔꯣꯏꯗꯣꯏꯅꯣ ꯑꯩ ꯉꯝꯃꯣꯏ ꯏꯕꯣꯆꯧꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯇꯨꯃꯤꯟ ꯊꯣꯛꯂꯛꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯅꯥꯍꯜꯁꯨ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯕꯨ ꯃꯦꯟꯁꯤꯟꯒꯗ꯭ꯔꯥ ꯏꯃꯨꯡꯒꯤ ꯑꯃꯣꯠ ꯑꯀꯥꯏꯕꯨ ꯁꯤꯠ ꯁꯦꯡꯒꯗ꯭ꯔꯥ ꯃꯍꯥꯛ ꯊꯕꯛꯅ ꯃꯩ ꯍꯧꯔꯤ ꯉꯁꯤꯁꯨ ꯁꯅꯥꯍꯜ ꯀꯩꯊꯦꯜꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯏꯪꯈꯣꯜꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯈꯔ ꯑꯃꯨꯛ ꯂꯦꯜꯂꯕ ꯃꯇꯨꯡ ꯃꯗꯨ ꯄꯨꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯆꯥꯛꯈꯨꯝꯗꯨ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯄꯨꯈꯝ ꯑꯃꯒ ꯇꯦꯡꯀꯣꯠ ꯑꯃꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯒꯁꯨ ꯀꯥꯆꯤꯟꯗꯨꯗ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯁꯅꯥꯍꯜ ꯃꯁꯥꯗꯨ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯇꯅ ꯃꯃꯧ ꯅꯨꯄꯤ ꯇꯥꯅꯕ ꯀꯧꯔꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯩꯍꯥꯎ ꯍꯣ ꯂꯩꯍꯥꯎ ꯂꯩꯍꯥꯎꯁꯨ ꯇꯥꯔꯗꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯅꯠꯇꯦ ꯅꯪꯕꯨ ꯅꯪꯅ ꯉꯁꯥꯏ ꯆꯥꯕꯒꯤ ꯀꯣꯟꯁꯤꯗꯁꯨ ꯐꯦꯡꯗꯣꯛꯎ ꯌꯥꯗ꯭ꯔꯣ ꯕꯣꯝ ꯇꯨꯗꯅ ꯅꯥꯕꯁꯨ ꯅꯠꯇꯦ ꯏꯃꯨꯡꯁꯤꯗ ꯃꯤꯅꯥꯏ ꯀꯅꯥ ꯂꯩꯕꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯃꯄꯨ ꯁꯥꯅꯤꯡꯉꯤꯁꯤꯕꯣ ꯏꯃꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯏꯃꯨꯡꯁꯤꯗ ꯑꯩꯅ ꯃꯤꯅꯥꯏ ꯂꯩ ꯍꯥꯏꯈꯤꯕ꯭ꯔꯥ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯇꯧꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯅꯤ ꯏꯃꯨꯡꯁꯤꯗ ꯃꯤꯅꯥꯏ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯀꯣꯟꯁꯦ ꯐꯦꯡꯗꯣꯛꯎꯁꯣ ꯏꯃꯥ ꯑꯩꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯌꯥꯎꯗꯕꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯉꯤꯁꯦ ꯏꯃꯥꯗꯤ ꯑꯅꯥ ꯑꯌꯦꯛꯀꯗꯣ ꯌꯥꯎꯔꯛꯑꯔꯣꯏꯗ꯭ꯔꯣ ꯍꯔꯦ ꯍꯔꯦ ꯅꯁꯥ ꯉꯝꯗꯦꯗꯤ ꯍꯥꯏꯕ ꯅꯆꯤꯟ ꯈꯨꯝꯕꯅ ꯀꯜꯂꯤꯕ ꯑꯗꯨꯒ ꯆꯥꯛꯅ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯔꯤꯕ ꯅꯠꯇꯦ ꯅꯪꯒꯤ ꯈꯨꯅꯥꯗꯨꯕꯨ ꯀꯔꯤ ꯈꯨꯅꯥꯅꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯏꯃꯥ ꯏꯆꯥ ꯈꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯒꯦ ꯍꯥꯏꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯂꯕꯁꯨ ꯅꯆꯥꯅꯨꯄꯥ ꯄꯨꯔꯒ ꯆꯠꯈꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯍꯅꯨꯕꯤ ꯅꯪ ꯀꯌꯥꯗꯧꯅ ꯌꯦꯡꯉꯨꯅꯦ ꯄꯨꯔꯣ ꯉꯝꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯄꯨꯔꯒ ꯆꯠꯂꯣ ꯅꯛꯌꯥ ꯇꯨꯖꯔꯦ ꯅꯪꯅ ꯁꯦꯒꯥꯏꯒꯦ ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯁꯨꯃꯥꯏꯅ ꯆꯠꯄ ꯃꯧ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯅꯥ ꯂꯩꯒꯦ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯆꯧꯕꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯥꯒꯅ ꯂꯥꯎꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯔꯤ ꯏꯃꯥ ꯀꯩ ꯑꯃꯨꯛ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣ ꯌꯦꯡꯉꯣ ꯃꯥꯅ ꯆꯥꯕꯒꯤ ꯀꯣꯟꯁꯤ ꯐꯥꯎꯕ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯉꯝꯕꯤ ꯃꯧꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯆꯥꯃꯔꯛ ꯍꯥꯏꯈꯤꯕꯅꯤꯀꯣ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯍꯟꯗꯣꯛ ꯍꯟꯖꯤन ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯨꯝ ꯀꯣꯏꯕ ꯍꯩꯒꯗꯕꯤ ꯏꯃꯧ ꯄꯨꯔꯛꯎ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯏꯆꯥꯅ ꯄꯨꯔꯛꯂꯤꯕꯤ ꯅꯨꯄꯤꯁꯤꯗꯤ ꯌꯨꯝ ꯀꯣꯏꯒꯦ ꯍꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯏꯃꯥ ꯏꯆꯥꯕꯨ ꯁꯨꯝꯂꯒ ꯆꯥꯒꯦ ꯍꯥꯏꯅ ꯈꯟꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯍꯦ ꯍꯅꯨꯕꯤ ꯑꯩꯅ ꯀꯔꯤ ꯇꯧꯈꯤꯗꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯀꯅꯥꯅ ꯇꯧꯒꯦ ꯃꯧ ꯂꯥꯛꯂꯒꯅ ꯃꯧ ꯃꯧꯁꯦ ꯅꯣꯏꯒꯤ ꯅꯃꯤꯠꯇ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯏꯕꯣꯆꯧꯕꯅ ꯅꯥꯀꯜꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯥꯛꯇꯅ ꯆꯤꯡꯁꯤꯜꯂꯒ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯄꯥꯛ ꯊꯥꯔꯛꯏ ꯑꯗꯨꯒ ꯍꯥꯏ ꯀꯔꯤ ꯅꯪꯅ ꯏꯃꯥꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯅꯪ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯌꯨꯝꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯂꯩꯍꯥꯎꯁꯨ ꯀꯞꯂꯤ ꯁꯥꯔꯤ ꯇꯧꯔꯒ
ꯅꯣꯏꯒꯤ ꯅꯃꯥꯁꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯗꯤ ꯅꯪ ꯇꯥꯗ꯭ꯔꯣ? ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯏꯕꯣꯆꯧꯕ ꯑꯃꯨꯛꯀꯁꯨ ꯁꯥꯎꯅ, ꯀꯩ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯩ ꯍꯥꯏꯕꯅꯣ? ꯅꯣꯏꯒꯤ ꯅꯃꯥꯒꯗꯤ ꯀꯩ? ꯈꯨꯝꯃꯨꯅꯤ ꯅꯆꯤꯟꯗꯣ꯫ ꯂꯩꯍꯥꯎꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯍꯜ ꯑꯃꯨꯛ ꯇꯞꯊꯔꯛꯇꯨꯅ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯏꯃꯥ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ, ꯅꯈꯣꯜ ꯅꯋꯥ ꯆꯥꯎꯒꯅꯨ꯫ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯅ ꯃꯇꯝꯒꯤꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯥꯛꯂꯕꯅꯤꯅ ꯏꯃꯨꯡꯁꯦ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯆꯥꯎꯈꯠꯀꯅꯤ? ꯏꯃꯥꯁꯤꯅ ꯁꯤꯒꯤ ꯊꯕꯛꯁꯤꯃ ꯇꯧꯈ꯭ꯔꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯒ ꯅꯪꯁꯨ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯁꯪꯕ ꯅꯠꯇꯦ꯫ ꯃꯥꯁꯨ ꯃꯥꯅ ꯑꯉꯝꯕ ꯊꯕꯛ ꯈꯔꯗꯣ ꯇꯧ ꯍꯥꯏꯕꯅꯤ, ꯃꯉꯣꯟꯗ ꯏꯃꯥꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯂꯨꯁꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯏꯃꯥ, ꯅꯆꯥꯁꯨ ꯋꯥꯈꯜ ꯇꯥꯖꯔꯤ, ꯏꯃꯥꯒꯤ ꯇꯧꯒꯗꯕꯗꯣ ꯀꯔꯤꯅꯣ ꯇꯧꯕꯤꯔꯨꯔꯣ, ꯉꯁꯤꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯃꯥ ꯂꯣꯏꯅ ꯇꯧꯍꯟꯒꯦ꯫ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯕꯣꯆꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ, ꯃꯇꯨꯡꯗꯤ ꯏꯃꯥꯅ ꯆꯩꯔꯛꯄꯗ ꯅꯆꯤꯟ ꯈꯨꯝꯒꯅꯨ, ꯏꯃꯥꯅ ꯑꯩꯁꯦ ꯀꯔꯤ ꯑꯀꯥꯏꯕ ꯋꯥ ꯌꯥꯎꯒꯦ? ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤ꯫ ꯌꯥꯔꯦ, ꯅꯪꯒꯤ ꯅꯒꯨꯜꯁꯨ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤ, ꯉꯁꯤꯃꯛ ꯏꯄꯥꯝꯗ ꯊꯤꯟꯒꯗꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛ ꯈꯔꯁꯤꯒꯤ ꯅꯪ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯂꯗ꯭ꯔꯣ? ꯉꯝꯂꯅꯤ ꯈꯟꯕꯒꯤꯅꯤ ꯍꯥꯏꯔꯤꯁꯦ꯫ ꯅꯣꯏꯅ ꯃꯥꯅ ꯈꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧ, ꯑꯩꯗꯤ ꯏꯃꯨꯡꯁꯤꯗ ꯃꯤꯇꯣꯞꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯒꯗꯕ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯂꯩꯍꯥꯎ, ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕꯁꯦ ꯏꯃꯥꯒ ꯅꯪꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯂꯧꯇꯥꯟꯅꯔꯤꯁꯦ ꯀꯅꯥꯗꯅꯣ? ꯏꯃꯥꯗꯔ ꯑꯩꯉꯣꯟꯗꯔ? ꯁꯦꯡꯅ ꯈꯨꯝ꯫ ꯑꯩꯒꯤꯁꯤ ꯂꯧꯇꯥꯟꯅꯕ ꯅꯠꯇꯦ, ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ꯫ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯃꯤꯅ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯕ ꯑꯃꯗꯤ ꯑꯗꯨ ꯆꯥꯒꯦ ꯑꯗꯥ ꯆꯥꯒꯦ ꯍꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ, ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯒꯅꯤ? ꯃꯗꯨ ꯈꯪꯅ ꯈꯪꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗꯕꯅꯤ꯫ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯁꯦꯝꯗꯣꯛꯆꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯦꯝꯗꯣꯔꯛꯄꯒꯤ ꯃꯍꯨꯠꯇ ꯂꯩꯅꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯤ꯫ ꯑꯩꯗꯤ ꯏꯇꯩ ꯏꯅꯥꯎ ꯇꯥꯟꯅꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯗꯨ ꯄꯥꯝꯃꯤ꯫ ꯅꯪ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥ꯫ ꯑꯩꯗꯤ ꯋꯥꯈꯜ ꯇꯥꯗꯕꯤꯅꯤ, ꯑꯗꯨꯅꯕꯨ ꯑꯩ ꯏꯄꯥꯝꯗ ꯊꯤꯜꯂꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯪꯒ ꯋꯥꯈꯜ ꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯍꯧꯔꯣ ꯍꯥꯏꯔꯦꯗꯅ꯫ ꯑꯩꯅ ꯅꯪꯕꯨ ꯊꯤꯟꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ, ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯒ ꯀꯥꯏꯅꯔꯒꯦ ꯈꯟꯅ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯌꯨꯝꯁꯦ ꯈꯣꯡꯒꯨꯜ ꯇꯥꯅ ꯄꯥꯟꯁꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯩꯒ ꯀꯥꯏꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕ ꯑꯩꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯀꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯟꯒꯅꯤ꯫ ꯂꯩꯍꯥꯎꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯔꯤꯕꯗꯨ ꯃꯉꯣꯟꯗꯗꯤ ꯁꯤꯡꯅꯕ ꯋꯥꯍꯩ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯌꯥꯝ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯑꯐ ꯐꯠꯇ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕ ꯉꯝꯃꯤ꯫ ꯅꯪꯁꯨ ꯅꯨꯄꯥꯅꯤ, ꯍꯩꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯗꯨꯒ ꯑꯩꯁꯨ ꯅꯤꯡꯈꯤꯕꯗꯤ ꯍꯣꯡꯗꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯊꯥꯡꯗꯣꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯊꯥꯡꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯪꯁꯨ ꯈꯜꯂꯨ꯫ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯅꯣꯡꯃꯇ ꯑꯀꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯈꯤꯗꯕꯅꯤ꯫ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯗ ꯅꯪꯅ ꯂꯝ ꯍꯦꯟꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯕꯥꯅꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯣꯏꯅ ꯀꯥꯏꯅꯔꯕꯅꯤ꯫ ꯑꯩꯁꯦ ꯊꯋꯥꯏ ꯄꯥꯟꯗꯕ ꯃꯤ ꯅꯠꯇꯦ, ꯃꯤꯅ ꯁꯨꯝꯕꯗ ꯇꯦꯊꯒꯗꯕ ꯂꯩꯍꯥꯎꯁꯨ ꯅꯠꯇꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯣꯆꯧꯕꯁꯨ ꯈꯥꯝꯂꯨꯕ ꯇꯧꯔꯨꯗ꯭ꯔꯦ꯫ ꯂꯩꯍꯥꯎꯅ ꯊꯣꯛꯂꯛꯄꯗ ꯃꯅꯦꯝꯄꯣꯛꯇꯨ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜꯗꯨꯗ ꯌꯣꯟꯅꯕꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯁꯥꯎꯅ ꯊꯣꯛꯂꯛꯄꯗꯨꯗ ꯍꯪꯉꯤ, ꯃꯧ ꯅꯪꯕꯨ ꯀꯥꯏꯗꯅꯣ? ꯑꯝꯇ ꯉꯥꯏꯈꯣ꯫ ꯂꯩꯍꯥꯎ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯂꯝꯗꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯍꯜꯅ, ꯑꯁꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤ ꯅꯨꯄꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯥꯏꯔꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯒꯝꯚꯤꯅꯤꯅ ꯂꯩꯍꯥꯎꯗ ꯆꯩꯔꯤ, ꯕꯦꯝꯃ, ꯅꯪꯁꯤ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯃꯧꯒꯤ ꯂꯤꯆꯠꯇꯨ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯣ? ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯅꯪꯅ ꯑꯇꯣꯟ ꯑꯇꯥꯡꯅꯤ ꯍꯥꯏꯗꯅ ꯄꯪꯇꯨꯝ ꯇꯨꯝ ꯄꯪꯆꯥ ꯆꯥ ꯂꯩꯊꯣꯛꯄꯗꯣ, ꯅꯌꯨꯝ ꯄꯥꯜꯂꯒꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯔꯗꯤ ꯃꯤꯁꯨ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤ꯫ ꯅꯪꯒꯤ ꯅꯅꯦꯝꯄꯣꯛꯇꯣ ꯏꯃꯥꯒ ꯑꯣꯏꯔꯝꯃꯨ, ꯅꯍꯥꯟꯅ ꯅꯪꯁꯦ ꯍꯜꯂꯛꯑꯝꯕꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ꯫ ꯀꯩꯅꯣ ꯏꯃꯥꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕ ꯏꯃꯨꯡꯗꯨꯒꯤ ꯊꯕꯛ ꯐꯥꯎꯕ ꯇꯧꯕ ꯉꯝꯗꯕꯤ ꯏꯅꯦꯝꯗꯨꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯃꯥꯕꯨ ꯑꯐꯕ ꯅꯨꯄꯤꯔꯣ? ꯏꯁ, ꯅꯨꯡꯉꯥꯏꯕꯤꯔꯦꯗ ꯍꯥ, ꯃꯧ ꯅꯪꯅ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯗꯅ ꯂꯩꯔꯒ ꯅꯅꯦꯝꯄꯣꯛꯇꯨꯗ ꯑꯃꯨꯛ ꯁꯥꯎꯕꯤꯔꯤꯅꯤꯅꯦ꯫ ꯃꯗꯨꯒꯤ ꯁꯔꯨꯛ ꯆꯠꯂꯣ, ꯑꯩ ꯊꯤꯟꯕꯤꯔꯒꯦ, ꯂꯥꯛꯑꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯏꯃꯥ, ꯅꯪ ꯃꯣꯏꯗ ꯌꯥꯝ ꯆꯠꯅꯤꯡꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥ ꯍꯦꯛ ꯂꯩꯔꯨꯔꯣ꯫ ꯇꯥꯕ ꯌꯥꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ꯫ ꯅꯆꯦ ꯃꯔꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯑꯃꯗꯤ ꯅꯅꯝꯃ ꯑꯍꯨꯝ ꯂꯩꯔꯤꯁꯦ, ꯅꯪꯗꯧꯅ ꯇꯧꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯋꯥꯔꯦꯝ ꯇꯧꯅꯨꯀꯣ, ꯂꯥꯛꯑꯣ ꯃꯥꯡ ꯊꯥꯔꯣ, ꯏꯃꯥꯅ ꯅꯪꯕꯨ ꯊꯤꯟꯕꯤꯔꯒꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯏꯃꯥ, ꯑꯩꯅ ꯆꯠꯂꯔꯣꯏ ꯍꯥꯏꯔꯗꯤ ꯆꯠꯂꯔꯣꯏꯗꯕꯅꯤ꯫ ꯏꯃꯥꯒꯤ ꯂꯩꯍꯥꯎ, ꯏꯆꯥꯒꯤ ꯃꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ, ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯁꯥꯖꯠꯇꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯂꯛꯇꯕꯒꯤ ꯁꯥꯖꯠ ꯆꯠꯂꯕꯅꯤꯅ ꯃꯤꯅ ꯆꯩꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅ ꯁꯥꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯅꯪꯒꯤ ꯂꯩꯐꯝꯗꯤ ꯍꯥꯏꯔꯨꯅꯨ,
ꯅꯕꯨꯡ ꯑꯍꯨꯝꯁꯤꯒꯤ ꯂꯩꯐꯝ ꯐꯥꯎꯕ ꯂꯩꯇꯗꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔꯒ ꯂꯩꯔꯤꯁꯤꯡꯅꯤ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯂꯩꯍꯥꯎ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯦ ꯑꯗꯨꯝ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯏꯕꯣꯆꯧꯕꯗꯨ ꯃꯃꯥꯅ ꯀꯟꯅ ꯊꯦꯝꯃꯤ ꯏꯕꯨꯡꯉꯣ ꯅꯣꯏꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯅꯨꯅꯦ ꯏꯃꯥꯅ ꯅꯣꯏꯕꯨ ꯈꯥꯏꯅꯔꯣ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦꯗꯅ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯆꯠꯂꯣ ꯏꯃꯧꯗꯣ ꯀꯧꯕꯤꯔꯨꯁꯣ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯗ꯭ꯔꯕꯗꯤ ꯃꯌꯨꯝꯒꯤ ꯃꯃꯥꯗꯨ ꯀꯧꯔꯒ ꯁꯦꯝꯗꯣꯛꯍꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯏꯃꯥ ꯅꯥꯄꯜ ꯑꯗꯨꯛ ꯇꯧꯕꯤ ꯃꯥꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯀꯧꯔꯨꯗꯣꯏꯅꯣ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯩꯕꯨ ꯁꯤꯡꯅꯕ ꯉꯝꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯑꯩ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯔꯔꯣꯏ ꯁꯅꯥꯍꯜꯅ ꯃꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕꯁꯨ ꯏꯕꯣꯆꯧꯕ ꯃꯥꯁꯨ ꯋꯥ ꯂꯤꯛꯅ ꯉꯥꯡꯕ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛꯇ ꯑꯅꯤꯔꯛ ꯍꯟꯗꯕ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯂꯩꯍꯥꯎꯕꯨ ꯀꯧꯕ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁꯅꯥꯍꯜꯅ ꯑꯣꯏꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯕ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯝꯚꯤꯅꯤꯒ ꯁꯅꯥꯍꯜꯒꯗꯤ ꯊꯣꯏꯗꯣꯛꯅ ꯌꯥꯅꯗꯕ ꯇꯧꯔꯝꯗꯦ ꯑꯗꯨꯅ ꯒꯝꯚꯤꯅꯤꯅ ꯇꯞꯅ ꯏꯅꯝꯃ ꯏꯆꯥ ꯅꯨꯄꯤꯁꯦ ꯑꯩꯅꯁꯨ ꯌꯥꯝ ꯆꯩꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥꯁꯦ ꯇꯣꯛꯊꯕ ꯑꯃ ꯌꯥꯎꯗꯔꯤ ꯒꯝꯚꯤꯅꯤ ꯏꯅꯝꯃꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯌꯦꯡꯉꯨ ꯅꯆꯥꯅꯨꯄꯤꯅ ꯍꯦꯛ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯃꯁꯥꯅ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛ ꯐꯥꯎꯕ ꯐꯦꯡꯕ ꯆꯥꯝꯕ ꯇꯜꯂꯤ ꯃꯗꯨꯗ ꯏꯅꯝꯃꯅ ꯈꯔ ꯆꯩ ꯊꯥꯡꯂꯨꯕꯒꯤꯅꯤꯅꯦ ꯅꯆꯥꯅꯨꯄꯤꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯏꯅꯝꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯏꯆꯥ ꯑꯣꯏꯔꯁꯨ ꯑꯩ ꯀꯟꯈꯠꯆꯔꯣꯏ ꯃꯥꯗꯤ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯔꯒ ꯃꯇꯟꯁꯦ ꯇꯟꯕꯗꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤ ꯑꯣ ꯑꯗꯨꯅ ꯑꯣꯏꯔꯝ ꯇꯥꯔꯦ ꯑꯥꯗꯁꯨ ꯑꯗꯨꯃꯥꯏꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯔꯤꯗꯣ ꯑꯗꯣ ꯅꯃꯧ ꯅꯨꯄꯤꯁꯦ ꯆꯥꯛꯇꯤ ꯆꯥꯕ꯭ꯔꯥ ꯍꯩꯃ ꯀꯔꯤ ꯋꯥꯍꯪꯅꯣ ꯅꯪꯒꯤꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯈꯤꯗ꯭ꯔꯣ ꯏꯅꯝꯃ ꯅꯆꯟꯅ ꯍꯪꯖꯕꯗꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯤꯅ ꯆꯥꯛꯁꯨ ꯆꯥꯗꯕ꯭ꯔꯥ ꯍꯪꯖꯕꯅꯤ ꯑꯣ ꯑꯗꯨꯕꯣꯕ ꯅꯆꯥꯅꯨꯄꯤꯁꯤ ꯅꯥꯔꯁꯨ ꯆꯥꯛꯇꯤ ꯆꯥꯕ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦꯕ ꯑꯩꯅꯇ ꯇꯧꯔꯤꯅꯤ ꯏꯅꯝꯃ ꯑꯩ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯍꯨ ꯍꯥꯞꯂꯒ ꯄꯤꯖꯒꯗꯕꯅꯤ ꯑꯩ ꯐꯥꯎꯕ ꯁꯨꯛ ꯁꯥꯎꯅꯤꯡꯂꯁꯤꯅꯗꯤ ꯏꯅꯝꯃꯗꯤ ꯀꯔꯤ ꯑꯣꯏꯔꯝꯅꯤ ꯑꯗꯣ ꯏꯅꯝꯃꯅ ꯂꯥꯛꯏꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯗꯣ ꯂꯧꯔꯨꯒꯦꯅ ꯂꯥꯛꯏꯅꯤ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯒꯤꯕꯨ ꯃꯥꯁꯨ ꯃꯄꯥꯝꯗ ꯍꯦꯛꯇ ꯆꯠꯈꯤ ꯃꯁꯤꯅ ꯑꯣꯏꯕ ꯌꯥꯕꯁꯨ ꯅꯠꯇꯕꯁꯤꯗ ꯑꯗꯨꯅ ꯏꯅꯝꯃ ꯂꯥꯛꯂꯤꯉꯩꯁꯤꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ ꯏꯅꯝꯃ ꯃꯁꯤ ꯑꯩꯅꯁꯨ ꯆꯠꯂꯣ ꯍꯥꯏꯗꯅ ꯀꯌꯥꯔꯛꯅꯤ ꯍꯥꯏꯔꯤꯁꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯉꯁꯤꯗꯤ ꯅꯝꯗꯅ ꯄꯨꯈ꯭ꯔꯣ ꯁꯤꯗꯁꯨ ꯃꯥꯅ ꯂꯩꯔꯤꯁꯦ ꯂꯩꯐꯝ ꯈꯪꯕ ꯅꯠꯇꯦ ꯑꯃꯅ ꯑꯃꯨꯛ ꯆꯩ ꯑꯃꯅ ꯑꯃꯨꯛ ꯆꯩ ꯇꯧꯕꯗ ꯇꯥꯟꯖꯥꯗꯨꯗ ꯂꯩꯍꯥꯎꯁꯨ ꯊꯣꯛꯂꯛꯏ ꯃꯥꯗꯤ ꯃꯅꯦꯝ ꯂꯥꯛꯏ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯅꯦꯝꯄꯣꯛꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ ꯃꯧꯋꯥ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯪꯕꯨ ꯍꯩꯁꯅꯨ ꯁꯤꯡꯁꯅꯨ ꯍꯥꯏꯗꯅ ꯏꯃꯥꯅ ꯈꯔ ꯆꯩ ꯊꯥꯡꯕꯒꯤꯕꯨ ꯀꯔꯤꯒꯤꯅೋ ꯅꯪꯅ ꯅꯄꯥꯝꯗ ꯍꯦꯛꯇ ꯆꯠꯂꯤꯕꯁꯤꯕꯣ ꯂꯩꯍꯥꯎ ꯌꯥꯝ ꯅꯥꯄꯜ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅꯗꯤ ꯂꯥꯏꯔꯗꯅ ꯅꯆꯥꯅꯨꯄꯥꯅ ꯑꯩꯒꯤ ꯈꯣꯡꯁꯦ ꯀꯣꯜꯂꯒ ꯇꯔꯥꯔꯛ ꯈꯣꯏꯔꯝꯂꯁꯨ ꯑꯩꯅ ꯌꯥꯒꯗꯕ ꯂꯩꯇꯦ ꯑꯗꯨꯒ ꯏꯃꯥꯁꯨ ꯃꯇꯨꯡ ꯁꯤꯗ ꯂꯥꯛꯀꯅꯨ ꯑꯩ ꯅꯈꯣꯏꯒ ꯃꯔꯤ ꯑꯝꯇ ꯂꯩꯅꯗ꯭ꯔꯕꯅꯤ ꯒꯝꯚꯤꯅꯤꯅ ꯇꯥꯞ ꯑꯣꯛꯂꯒ ꯋꯥꯔꯛꯇꯕꯤꯌꯥ ꯀꯅꯥꯗꯣꯅ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯣ ꯀꯧꯕ ꯂꯥꯛꯄꯤꯔꯤꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯈꯜꯂꯒꯤꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯅꯥꯄꯜꯒꯁꯨ ꯇꯧꯗꯅ ꯅꯆꯤꯟ ꯊꯤ ꯄꯉꯥꯡ ꯉꯥꯡꯂꯤꯕ ꯅꯆꯤꯟꯗꯣ ꯈꯨꯇꯨꯝꯁꯤꯅ ꯁꯨꯒꯥꯏꯔꯨꯔꯣ ꯆꯤꯟꯊꯤꯕꯤꯁꯤꯒꯦ ꯁꯅꯥꯍꯜꯁꯨ ꯂꯩꯍꯥꯎꯒꯤ ꯅꯥꯄꯜ ꯄꯨꯔꯕ ꯋꯥꯍꯩ ꯇꯥꯕꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯒꯝꯚꯤꯅꯤꯗ ꯍꯥꯏꯔꯝꯃꯤ ꯒꯝꯚꯤꯅꯤ ꯏꯅꯝꯃ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯪꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯏꯅꯝꯃꯅ ꯅꯪꯕु ꯌꯥꯝ ꯊꯥꯒꯠꯂꯤ ꯅꯆꯥꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅ ꯃꯐꯝꯁꯤ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯁꯤ ꯍꯥꯏꯕ ꯂꯥꯛꯅꯤ ꯀꯥꯏꯗꯨꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯅꯠꯇꯅ ꯃꯄꯣꯛ 7ꯂꯛ ꯍꯟꯅ ꯄꯣꯛꯂꯕꯁꯨ ꯂꯥꯛꯂꯔꯣꯏ ꯑꯗꯨꯒ ꯂꯩꯍꯥꯎ ꯅꯪ ꯃꯨꯟꯅ ꯇꯥꯎ ꯅꯪ ꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯔ ꯃꯥꯜꯂꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗꯨꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ 1000ꯂꯛ ꯍꯟꯅ ꯈꯨꯔꯨꯝꯗꯨꯅ ꯅꯪꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯍꯥꯏꯔꯕꯁꯨ ꯏꯆꯥꯅ ꯌꯥꯒꯗꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯑꯗꯨꯛ ꯅꯥꯄꯜ ꯇꯧꯕ ꯅꯪꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯔꯛꯈꯤꯅꯤꯀꯣ ꯋꯥꯐꯝ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯜ ꯆꯠꯈ꯭ꯔꯦ ꯒꯝꯚꯤꯅꯤꯅ ꯀꯩꯅꯣ ꯅꯪ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯕꯁꯦ ꯅꯅꯦꯝꯄꯣꯛꯁꯤꯅ ꯀꯧꯕ ꯂꯥꯛꯂꯕꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯣꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯥꯄꯜꯒꯁꯨ ꯇꯧꯔꯤꯌꯦ ꯅꯨꯄꯤ ꯅꯪꯅ ꯅꯄꯨꯔꯣꯏꯕꯒ ꯁꯤꯡꯅꯔꯒ ꯀꯔꯤ ꯀꯥꯟꯅꯅꯤ ꯃꯤꯒꯤꯗꯤ ꯅꯨꯄꯥꯅꯤꯅ ꯃꯥꯡꯖꯕ ꯂꯩꯇꯦ ꯅꯨꯄꯤ ꯅꯪ ꯈꯛꯇꯅꯤ ꯃꯥꯡꯖꯒꯗꯕꯁꯤ ꯍꯥꯏꯕ ꯀꯔꯤꯒꯤ ꯀꯥꯎꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯕꯣꯆꯧꯕ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯍꯪꯉꯤ ꯀꯩ ꯏꯟꯖꯥꯡ ꯅꯣ ꯏꯃꯥ ꯑꯣ ꯉꯁꯥꯏꯗꯣ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯃ ꯂꯩꯔꯛꯏ ꯑꯗꯨ ꯊꯣꯡꯉꯤ ꯑꯣ ꯑꯗꯨꯗꯤ
ꯆꯥꯅꯕ ꯇꯧꯔꯁꯤꯔꯦ ꯏꯃꯥ ꯂꯣꯏꯔꯗꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯌꯥꯗ꯭ꯔꯕꯁꯨ ꯌꯥꯗꯅ ꯏꯃꯥꯅ ꯃꯧꯗꯣ ꯉꯁꯥꯏ ꯆꯠꯂꯒ ꯀꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯆꯠꯁꯤ ꯌꯥꯗꯦ ꯀꯩꯗꯧꯕꯒꯤ ꯀꯧꯔꯨꯏꯅꯣ ꯏꯃꯥ ꯑꯩꯗꯤ ꯃꯥꯒ ꯍꯟꯖꯤꯟꯅꯕ ꯉꯝꯂꯔꯣꯏ ꯃꯥꯒꯤ ꯃꯒꯨꯟ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯏꯕꯨꯡꯉꯣ ꯌꯨꯝ ꯄꯥꯟꯕꯁꯤ ꯈꯥꯏꯅꯅꯤꯡꯉꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯈꯥꯏꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯗꯒꯤ ꯏꯃꯥꯅ ꯆꯠꯇꯨꯅ ꯀꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯁꯨ ꯃꯇꯨꯡꯗꯗꯤ ꯃꯣꯏꯗꯒ ꯆꯠꯂꯔꯣꯏ ꯏꯃꯥ ꯑꯣꯏꯅ ꯈꯣꯏꯗꯧ ꯁꯧꯒꯠꯂꯒ ꯂꯥꯛꯏ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯏꯃꯥ ꯁꯅꯥꯍꯜ ꯇꯞꯅ ꯏꯃꯥꯅꯗꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯂꯩꯃꯤꯟꯅꯒꯦ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯆꯪꯖꯐꯝ ꯄꯤꯌꯨ ꯍꯥꯏꯔꯛꯄ ꯊꯣꯛꯂꯕꯗꯤ ꯅꯪ ꯌꯥꯕ ꯌꯥꯔꯣꯏ ꯑꯗꯨ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯕు ꯌꯨꯝꯁꯤꯗ ꯂꯩꯍꯟꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯃꯁꯛ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯦ ꯑꯗꯣ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯉꯣꯏ ꯁꯅꯥꯍꯜꯁꯨ ꯂꯩꯍꯥꯎꯅ ꯁꯛꯇꯞ ꯇꯥꯈꯩ ꯇꯥꯈꯠꯂꯒ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡꯗꯣ ꯃꯆꯥꯅꯨꯄꯥꯗ ꯇꯝꯂꯝꯃꯤ ꯏꯕꯣꯆꯧꯕꯁꯨ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯐꯩ ꯉꯁꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯂꯧꯕ ꯉꯝꯗ꯭ꯔꯕ ꯏꯕꯣꯆꯧꯕꯒꯤ ꯃꯤꯡ ꯍꯣꯡꯂꯒꯦ ꯃꯥꯅ ꯈꯖꯤꯛꯇꯪ ꯇꯨꯛꯊꯕ ꯑꯣꯏꯔꯛꯂꯕꯗꯤ ꯅꯆꯥꯒꯤ ꯐꯤꯔꯦꯞꯁꯦ ꯂꯧꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯤꯡꯅꯕ ꯍꯧꯔꯛꯂꯕꯅꯤꯅ ꯂꯦꯝꯅꯗꯤ ꯊꯥꯔꯔꯣꯏ ꯂꯩꯍꯥꯎꯒꯤ ꯌꯨꯝꯗꯅ ꯀꯝꯗꯧꯔꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯃꯆꯦ 4ꯗꯨꯁꯨ ꯂꯥꯛꯇꯨꯅ ꯃꯕꯨꯡ 3 ꯑꯃꯗꯤ ꯃꯅꯝ 3ꯒ ꯂꯣꯏꯅꯅ ꯃꯃꯥꯁꯨ ꯌꯥꯎꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯍꯥꯎꯅ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯛꯇꯨꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯛ ꯌꯥꯝꯕ ꯃꯃꯥ ꯃꯕꯨꯡ ꯃꯆꯦꯁꯤꯡ ꯑꯃꯗꯤ ꯃꯅꯝꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯕꯁꯨ ꯃꯥꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯈꯤꯗ꯭ꯔꯦ ꯅꯣꯡꯃ ꯂꯩꯍꯥꯎꯅ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯔꯝꯃꯤ ꯃꯥꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯄꯥꯈꯪꯅꯤ ꯃꯥꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯃꯥꯒ ꯈꯪꯅꯔꯤꯕ ꯋꯥꯡꯂꯦꯟꯒꯁꯨ ꯀꯣꯏꯕ ꯌꯥꯝ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯏꯕꯣꯆꯧꯕꯗꯣ ꯃꯃꯥꯅ ꯁꯦꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯕ ꯇꯥꯔꯝꯃꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯈꯣꯏ ꯈꯨꯜꯗꯨꯒ ꯍꯦꯛ ꯊꯪꯅꯕꯗ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯍꯥꯏꯅꯗꯨꯅ ꯏꯕꯣꯆꯧꯕꯗꯨ ꯑꯃꯨꯛꯀꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯑꯀꯣꯟꯕ ꯂꯥꯛꯂꯤꯕꯤ ꯃꯧ ꯑꯗꯨꯗꯤ ꯃꯁꯛꯁꯨ ꯐꯖꯩ ꯑꯗꯨꯒ ꯊꯕꯛꯁꯨ ꯌꯥꯝꯅ ꯐꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯛꯅꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯩꯍꯥꯎꯁꯨ ꯏꯕꯣꯆꯧꯕ ꯂꯨꯍꯣꯡꯈ꯭ꯔꯦ ꯇꯥꯕꯗ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯒꯨꯝ ꯃꯇꯣꯝꯇ ꯂꯩꯊꯥꯐꯝꯁꯨ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯔꯥꯡꯅꯔꯤꯕ ꯋꯥꯈꯜꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀ ꯈꯪꯅꯈꯤꯕ ꯅꯨꯄꯥ ꯄꯥꯈꯪ ꯑꯗꯨꯒꯤ ꯂꯩꯀꯥꯏꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯊꯣꯛꯇꯨꯅ ꯎꯅꯔꯝꯃꯤ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯀꯥꯏꯁꯦ ꯂꯩꯍꯥꯎ ꯃꯥꯏꯊꯣꯡꯗꯨ ꯏꯁꯨꯛ ꯁꯨꯛꯅ ꯑꯩ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯉꯨꯁꯤ ꯅꯣꯏꯒꯤ ꯏꯃꯥ ꯍꯣꯏ ꯂꯩꯍꯧꯗ꯭ꯔꯣ ꯂꯩꯍꯧꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯝꯇ ꯍꯥꯏꯔꯣꯏ ꯑꯗꯣ ꯑꯩ ꯏꯀꯥꯏꯌꯦ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯗꯤ ꯀꯩ ꯈꯨꯝꯅꯦ ꯀꯩ ꯏꯀꯥꯏꯔꯤꯕ ꯅꯪꯁꯦ ꯅꯣꯡꯃꯗꯤ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯗꯧꯔꯕꯅꯤ ꯑꯗꯨꯅ ꯀꯩꯝꯇ ꯈꯟꯒꯅꯨ ꯑꯁꯨꯝꯅ ꯋꯥꯡꯂꯦꯟꯒ ꯂꯣꯏꯅꯅ ꯂꯩꯍꯥꯎꯁꯨ ꯆꯪꯂꯛꯏ ꯋꯥꯡꯂꯦꯟꯒꯤ ꯏꯃꯨꯡꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯥ ꯇꯅꯥꯟ ꯇꯅꯥꯜꯂꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡꯁꯨ ꯃꯥꯜꯂꯤ ꯂꯩꯍꯥꯎꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯋꯥꯡꯂꯦꯟ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯎ ꯑꯩ ꯏꯃꯥ ꯀꯧꯊꯣꯔꯛꯀꯦ ꯋꯥꯡꯂꯦꯟ ꯃꯃꯥꯕꯨ ꯀꯧꯈꯤꯔꯝꯃꯤ ꯋꯥꯡꯂꯦꯟꯒꯤ ꯃꯃꯥ ꯇꯕꯥꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯒꯦ ꯋꯥꯡꯂꯦꯟ ꯃꯃꯥꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯤ ꯂꯥꯛꯏ ꯍꯥꯏꯅ ꯇꯥꯛꯏ ꯇꯕꯥꯕꯤꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯏꯪꯒꯤꯠꯇꯨ ꯈꯪꯂꯗꯨꯅ ꯃꯥꯏꯊꯣꯡ ꯃꯣꯃꯣꯟ ꯅꯣꯛꯅ ꯇꯔꯥꯝ ꯇꯔꯥꯝ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯏꯆꯥꯕꯨ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯗꯨ ꯀꯔꯤꯒꯤꯅꯣ ꯂꯥꯛꯑꯣ ꯏꯃꯥꯒ ꯏꯃꯨꯡꯗ ꯆꯪꯁꯤ ꯂꯩꯍꯥꯎꯁꯨ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ ꯇꯕꯥꯕꯤꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯤ ꯃꯔꯥꯡ ꯀꯥꯏꯗꯦ ꯑꯗꯨꯅ ꯏꯆꯥ ꯅꯨꯄꯥꯒ ꯇꯥꯟꯅꯔꯒ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯀꯣ ꯂꯩꯍꯥꯎ ꯏꯀꯥꯏꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯅ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯅꯪꯅ ꯆꯥꯅꯕ ꯀꯔꯤꯅꯣ ꯈꯔ ꯁꯦꯝ ꯁꯥꯒꯦ ꯅꯪꯁꯨ ꯁꯤꯗ ꯁꯨꯝ ꯐꯝꯃꯣ ꯏꯃꯥ ꯏꯆꯥ ꯅꯨꯄꯥꯕꯨꯁꯨ ꯀꯧꯁꯤꯜꯂꯛꯀꯦ ꯀꯔꯤꯝꯇ ꯀꯣꯏꯒꯅꯨ ꯏꯃꯥꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯄꯨꯔꯛꯄꯤ ꯅꯨꯄꯤꯗꯣ ꯂꯥꯏꯔꯕꯤꯁꯨ ꯑꯣꯏꯁꯅꯨ ꯃꯁꯛ ꯊꯤꯕꯤꯁꯨ ꯑꯣꯏꯁꯅꯨ ꯃꯗꯨꯗ ꯏꯃꯥ ꯀꯔꯤꯝꯇ ꯈꯟꯗꯦ ꯌꯨꯝ ꯀꯣꯏꯕ ꯍꯩꯔꯒ ꯂꯣꯏꯔꯦ ꯂꯩꯍꯥꯎꯗꯣ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯆꯝꯂꯤꯕ ꯈꯨꯆꯝ ꯑꯁꯤꯒ ꯃꯥꯅ ꯃꯤꯅꯝꯂꯤꯕꯁꯤꯒ ꯌꯥꯝ ꯈꯦꯠꯅꯔꯦ ꯑꯗꯨꯅ ꯃꯆꯥꯗꯣ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯃꯤ ꯋꯥꯡꯂꯦꯟꯁꯨ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯅ ꯊꯛꯅꯕꯗꯨ ꯁꯤꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯍꯥꯎ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯃꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯋꯥꯡꯂꯦꯟꯅꯗꯤ ꯃꯥꯁꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦ ꯈꯪꯂꯛꯂꯒꯅ ꯀꯝꯗꯧꯕ ꯍꯥꯏꯅ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯍꯪ ꯀꯌꯥꯁꯨ ꯍꯪꯖꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯋꯥꯡꯂꯦꯟꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗ ꯂꯩꯍꯥꯎꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯏꯪ ꯇꯞꯄꯤ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯋꯥꯡꯂꯦꯟꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯕꯨ ꯃꯃꯥꯅ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯔꯝꯃꯤ ꯑꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯍꯥꯎꯗꯣ ꯋꯥꯡꯂꯦꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯂꯩꯍꯥꯎꯕꯨ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯔꯅꯤ ꯈꯜꯂꯨꯕꯗ ꯇꯕꯥꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯏꯕꯣꯆꯧꯕꯁꯨ ꯑꯀꯣꯟꯕ ꯃꯥꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯨꯒ ꯋꯥꯈꯜ ꯃꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯁꯅꯥꯍꯜꯁꯨ ꯍꯧꯖꯤꯛꯇꯤ
ꯏꯁꯧꯒ ꯂꯥꯡꯈꯤꯗ꯭ꯔꯦ ꯋꯥꯈꯜ ꯇꯥꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯋꯥꯡꯂꯦꯟꯒ ꯂꯩꯍꯥꯎꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯨ ꯂꯦꯞꯈ꯭ꯔꯦ ꯋꯥꯡꯂꯦꯟꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯇꯥꯡꯅ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯑꯣꯏꯕꯅ ꯂꯨꯍꯣꯡꯕꯗꯨ ꯆꯥꯎꯅ ꯍꯣꯡꯅꯕ ꯁꯤꯜꯂꯝꯃꯤ ꯑꯗꯨꯅ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯗꯨꯅ ꯕꯣꯔ ꯕꯥꯔꯇꯣꯟ ꯆꯠꯄ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯂꯨꯍꯣꯡꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯇꯕꯥꯕꯤꯒꯤ ꯃꯌꯨꯝꯗ ꯁꯅꯥꯍꯜꯗꯨ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯃꯥꯅ ꯉꯝꯕ ꯁꯤꯜꯒꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯥꯡꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯁꯅꯥꯍꯜꯒ ꯇꯕꯥꯕꯤꯒ ꯑꯅꯤꯁꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄꯤ ꯃꯃꯥꯟꯅꯕꯤ ꯁꯅꯥꯍꯜ ꯅꯪꯁꯨ ꯂꯃꯟ ꯈꯨꯝꯃꯦꯅꯦ ꯑꯩꯅ ꯅꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯗ ꯌꯥꯎꯈꯤꯗꯦ ꯍꯥꯏꯗꯅ ꯅꯪꯁꯨ ꯑꯩꯒꯤ ꯏꯆꯥ ꯂꯨꯍꯣꯡꯕ ꯂꯥꯛꯔꯣꯏ ꯁꯤꯔꯣ ꯁꯅꯥꯍꯜ ꯅꯣꯛꯂꯒ ꯍꯤꯡꯁꯥꯕꯤꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯅꯪꯗꯤ ꯑꯩꯒꯤ ꯄꯥꯎꯒ ꯑꯝꯇ ꯇꯥꯔꯝꯈꯤꯔꯣꯏꯗꯣ ꯀꯔꯤ ꯄꯥꯎꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯥ ꯑꯃꯗꯃꯨꯛ ꯅꯌꯨꯝ ꯄꯥꯜꯂꯕ꯭ꯔꯣ ꯆꯠꯊꯣꯛꯑꯣꯗ ꯇꯥꯅꯤꯡꯗꯦ ꯃꯥꯒꯤ ꯃꯊꯣꯡ ꯆꯥꯗꯕꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯝꯗꯦ ꯍꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯑꯍꯥꯟꯕ ꯂꯧꯔꯝꯕ ꯅꯨꯄꯤꯗꯣ ꯈꯥꯏꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯃꯨꯛ ꯊꯤꯔꯦ ꯑꯗꯨꯅ ꯏꯃꯧꯗꯣ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯃꯀꯨꯝ ꯃꯊꯥ ꯁꯨꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯩ ꯆꯠꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯑꯍꯥꯟꯕꯒꯤ ꯃꯧꯗꯨ ꯀꯔꯤꯒꯤ ꯈꯥꯏꯅꯔꯤꯕ ꯍꯣꯏ ꯕꯦꯝꯃ ꯑꯍꯥꯟꯕ ꯊꯤꯕ ꯃꯧꯗꯨꯗꯤ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯗꯨꯅ ꯏꯆꯥ ꯅꯨꯄꯥꯅꯁꯨ ꯑꯩꯅꯁꯨ ꯄꯥꯝꯗ꯭ꯔꯕ ꯑꯗꯣ ꯃꯥꯕꯨ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯈꯤꯕꯗꯤ ꯂꯩꯇꯦ ꯃꯥ ꯃꯇꯣꯝꯇ ꯆꯠꯆꯈꯤꯕꯅꯤ ꯑꯣ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯐꯠꯇ꯭ꯔꯁꯨ ꯑꯀꯣꯟꯕꯒꯤꯁꯤꯗꯤ ꯐꯕ ꯅꯠꯇ꯭ꯔꯣ ꯑꯣ ꯑꯗꯨꯕꯨꯗꯤ ꯐꯩꯌꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯏꯃꯧꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯁꯅꯥꯍꯜ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯂꯧꯔꯛꯂꯤꯕꯤ ꯅꯨꯄꯤꯗꯨꯁꯨ ꯅꯪꯒꯤ ꯑꯍꯥꯟꯕꯒꯤ ꯅꯃꯧ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯜꯂꯦꯗꯀꯣ ꯑꯣꯏꯔꯝꯃꯣꯏꯗ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤꯗꯨꯗꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯅꯨꯄꯤꯅꯤ ꯃꯆꯤꯜꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯑꯗꯨꯒ ꯃꯃꯤꯡꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯇꯕꯥꯕꯤ ꯅꯣꯛꯂꯒ ꯅꯪꯁꯤꯡ ꯍꯦꯛ ꯉꯥꯡꯕꯁꯤꯅ ꯀꯔꯤ ꯃꯃꯤꯡꯕꯨ ꯀꯧꯒꯦ ꯂꯩꯍꯥꯎ ꯀꯧꯏ ꯃꯥꯒ ꯂꯝꯁꯦ ꯈꯔ ꯂꯥꯞꯅꯔꯝꯕꯒꯤꯁꯨ ꯑꯩ ꯐꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯆꯌꯦꯠ ꯈꯨꯌꯦꯠꯅꯔꯒꯅꯦ ꯂꯩꯔꯝꯒꯗꯕꯅꯤ ꯑꯣ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯩꯒꯤꯁꯨ ꯏꯃꯧꯁꯦ ꯈꯔ ꯂꯥꯞꯅꯩ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯃꯇꯝ ꯌꯥꯝ ꯆꯪꯒꯗꯧꯔꯤ ꯑꯣ ꯈꯨꯅꯤꯡꯊꯦꯛꯇꯒꯤꯅꯦ ꯉꯥꯏꯈꯣ ꯁꯅꯥꯍꯜ ꯑꯩꯒꯤ ꯏꯃꯧꯗꯨꯁꯨ ꯈꯨꯅꯤꯡꯊꯦꯛꯇꯒꯤꯅꯤ ꯑꯗꯨꯒ ꯃꯃꯤꯡꯁꯨ ꯂꯩꯍꯥꯎ ꯀꯧꯏ ꯌꯥꯝ ꯃꯥꯟꯅꯔꯤꯌꯦ ꯃꯤ ꯅꯪꯕꯣ ꯕꯦꯝꯃ ꯃꯃꯤꯡ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩꯝꯇ ꯈꯜꯂꯨꯒꯅꯨ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯍꯥꯎꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤ ꯕꯦꯝꯃ ꯅꯅꯦꯝꯅ ꯅꯪꯁꯦ ꯍꯜꯂꯛꯄꯤꯅꯤ ꯈꯪꯗ꯭ꯔꯕꯁꯨ ꯅꯄꯣꯔꯣꯏꯕꯗꯨ ꯐꯥꯎꯕꯗꯤ ꯈꯪꯍꯟꯕ ꯌꯥꯕꯅꯤ ꯅꯠꯇꯦ ꯃꯤꯅ ꯍꯌꯦꯡ ꯈꯪꯂꯒ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯂꯩꯍꯥꯎꯁꯨ ꯇꯁꯦꯡꯅ ꯃꯊా ꯁꯥꯔꯤ ꯇꯞꯅ ꯏꯃꯥ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯃꯣꯏꯒꯤ ꯏꯃꯥꯗꯣ ꯌꯥꯝ ꯆꯝꯃꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯅ ꯃꯤꯅꯝꯂꯤꯕꯁꯦ ꯈꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯁꯨ ꯌꯨꯝꯗꯨꯗ ꯂꯩꯐꯝ ꯂꯩꯔꯣꯏ ꯑꯗꯨꯒ ꯃꯥꯅꯁꯨ ꯈꯪꯂꯛꯂꯕꯗꯤ ꯆꯥꯗꯤ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯕꯣꯔꯁꯨ ꯌꯧꯔꯛꯇꯨꯅ ꯃꯟꯗꯣꯞ ꯃꯌꯥꯏꯗꯨꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯑꯃꯗꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ ꯂꯨꯍꯣꯡꯕ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤ ꯃꯧ ꯅꯍꯥ ꯈꯔ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯂꯩꯍꯥꯎ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯆꯠꯂꯒ ꯏꯅꯦ ꯀꯨꯟꯖꯃꯂꯥꯗꯨ ꯁꯤꯡꯖꯨ ꯌꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯊꯦꯡꯅꯩ ꯃꯧ ꯅꯍꯥ ꯈꯔꯗꯨꯁꯨ ꯆꯪꯁꯤꯟꯗꯨꯅ ꯏꯅꯦ ꯀꯨꯟꯖꯃꯂꯥꯒꯤ ꯄꯣꯠꯐꯝꯗꯒꯤ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤ ꯁꯤꯡꯖꯨ ꯆꯥꯅ ꯆꯥꯅ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯃꯧꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯩ ꯆꯨꯝꯕ꯭ꯔꯣ ꯐꯖꯕꯅꯤ ꯃꯥꯅ ꯐꯖꯔꯤꯕ ꯃꯁꯛꯁꯤꯒ ꯍꯜꯂꯛꯄꯤ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯃꯅꯦ ꯃꯀꯨꯗꯣ ꯃꯃꯥꯏ ꯐꯧꯔꯥ ꯑꯃꯨꯛ ꯄꯥꯛꯀꯗꯕꯅꯤ ꯀꯨꯟꯖꯃꯂꯥ ꯃꯥꯗꯤ ꯊꯣꯏꯅ ꯈꯟꯊꯔꯨꯕ ꯇꯧꯗ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯈꯤꯕ ꯋꯥꯍꯩꯅꯤ ꯑꯗꯨꯕꯨ ꯃꯧ ꯅꯍꯥ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯋꯥꯡꯂꯦꯟꯒꯤ ꯅꯨꯄꯤꯁꯦ ꯍꯜꯂꯛꯄꯤꯔꯣ ꯅꯣꯏꯕꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯔꯣ ꯍꯣꯏ ꯃꯥꯅꯤꯅꯦ ꯀꯨꯟꯖꯃꯂꯥ ꯃꯇꯣꯝꯇ ꯈꯜꯂꯤ ꯑꯩꯁꯤ ꯀꯔꯤꯅꯨꯡꯒꯤ ꯋꯥ ꯉꯥꯡꯖꯔꯨꯕꯅꯣ ꯍꯦꯛ ꯌꯧ ꯅꯠꯇꯦꯗ ꯏꯕꯦꯝꯃ ꯑꯩꯕꯨ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯈꯤꯕ꯭ꯔꯣ ꯃꯧ ꯅꯍꯥꯁꯤꯡꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯅꯦ ꯑꯩꯈꯣꯏꯒꯤꯁꯤ ꯀꯌꯥ ꯇꯥꯔꯒꯦ ꯕꯦꯝꯃ ꯅꯣꯏꯕꯨ ꯆꯪꯉꯒꯦ ꯍꯥꯏꯔꯤꯔꯣ ꯁꯤꯡꯖꯨꯁꯨ ꯆꯥꯕ ꯂꯣꯏꯗ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯁꯤꯡꯖꯨꯒꯤ ꯃꯃꯜ ꯄꯤꯔꯝꯂꯒ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯐꯝꯂꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯁꯨ ꯆꯤꯡꯅꯕꯗꯤ ꯐꯥꯎꯈ꯭ꯔꯕꯅꯤ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯂꯩꯍꯥꯎꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯌꯧꯔꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯥꯏ ꯁꯤꯡꯖꯨ ꯆꯥꯕꯗ ꯌꯥꯎꯔꯤꯕꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯇꯕꯥꯕꯤꯒꯤ ꯃꯐꯝꯗ ꯋꯥꯁꯤꯡꯗꯨ ꯍꯥꯏꯔꯝꯃꯤ ꯇꯕꯥꯕꯤꯁꯨ ꯅꯍꯥꯟ ꯁꯅꯥꯍꯜꯅ ꯍꯥꯏꯔꯝꯕꯗꯨꯗꯒꯤ ꯈꯔꯒ ꯆꯤꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯗꯨꯝꯅ ꯇꯝꯂꯛꯄꯗꯨꯗ ꯍꯦꯟꯅ ꯆꯤꯡꯅꯕ ꯐꯥꯎꯈꯤꯗꯨꯅ ꯃꯥꯗꯤ ꯆꯥꯛꯀ ꯆꯥꯗꯕꯤ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯕꯥꯕꯤ ꯁꯅꯥꯍꯜꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯀꯨꯞꯅ ꯍꯪꯂꯝꯃꯤ ꯁꯅꯥꯍꯜꯁꯨ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝꯅꯆꯤꯡꯕ ꯑꯁꯦꯡꯕꯗꯨ ꯂꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯆꯨꯝꯂꯦ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯩꯍꯥꯎꯁꯤ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯇꯕꯥꯕꯤ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯩꯍꯥꯎꯁꯨ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯔꯒ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯕ ꯃꯇꯨꯡ
ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯒ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯉꯝꯍꯧꯗꯕꯒꯤ ꯉꯁꯤ ꯄꯣꯠꯌꯦꯡ ꯄꯤꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯕꯥꯕꯤꯁꯨ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯇꯕꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯥ ꯆꯥ ꯍꯩꯔꯧꯔꯥ? ꯇꯕꯥꯕꯤ ꯃꯔꯧ ꯂꯩꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯗꯤ ꯍꯜꯂꯛꯄꯤꯅ ꯄꯥꯏꯕ ꯄꯣꯠ ꯆꯥꯗꯦ, ꯃꯁꯤ ꯅꯪ ꯈꯪ꯫ ꯂꯩꯍꯥꯎꯁꯨ ꯀꯩꯝꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯤ꯫ ꯇꯕꯥꯕꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯏꯆꯥꯅ ꯂꯧꯔꯛꯂꯤꯕꯤ ꯅꯨꯄꯤꯁꯤꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯧꯁꯥꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯑꯁꯤꯒꯤ ꯆꯤꯟꯊꯤꯕꯤꯁꯤꯗ ꯍꯪꯉꯨ, ꯀꯌꯥꯇ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯃꯧ ꯃꯥꯅ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯂꯨꯍꯣꯡꯗꯅꯒꯁꯨ ꯇꯧꯔꯤ꯫ ꯋꯥꯡꯂꯦꯟꯁꯨ ꯂꯩꯍꯥꯎꯗ ꯌꯦꯡꯂꯒ, ꯏꯃꯥꯅ ꯍꯥꯏꯁꯤ ꯀꯩꯅꯣ? ꯂꯩꯍꯥꯎꯁꯨ ꯂꯣꯠꯄ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯇꯞꯅ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ, ꯑꯩ ꯂꯩꯁꯥꯕꯤ ꯅꯠꯇꯦ, ꯍꯜꯂꯛꯄꯤꯅꯤ꯫ ꯋꯥꯡꯂꯦꯟ ꯂꯩꯍꯥꯎꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯡ ꯁꯦꯠ ꯊꯥꯔꯒ, ꯑꯗꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ, ꯑꯗꯨꯒꯨꯝꯕ ꯅꯝꯊꯥꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤ꯫ ꯂꯩꯍꯥꯎꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ, ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯦꯞꯂꯤ꯫ ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ, ꯉꯁꯤꯃꯛ ꯃꯄꯥꯝꯗ ꯊꯤꯡꯗꯣꯛꯈꯣ꯫ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯟꯁꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯍꯥꯎꯁꯨ ꯇꯧꯐꯝ ꯈꯪꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯁꯨ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯨꯗꯤ ꯆꯠꯃꯤꯟꯅꯔꯨꯁꯤ꯫ ꯀꯅꯥꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ? ꯍꯜꯂꯛꯄꯤ ꯅꯪꯒꯤ ꯕꯣꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯤ ꯌꯣꯜꯂꯒꯤꯁꯤꯔꯣ? ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯗꯣ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯜꯂꯛꯄꯤ ꯑꯣꯏꯗꯨꯅꯁꯨ ꯅꯪꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯗꯅ꯫ ꯃꯁꯤꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯔꯤꯁꯦ? ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯜꯂꯛꯄꯤ ꯑꯣꯏꯔꯝꯂꯕꯁꯨ ꯅꯪ ꯀꯩꯝꯇ ꯍꯥꯏꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯨꯡꯁꯤꯕꯒꯤ ꯅꯃꯥꯗ ꯃꯟꯕ ꯅꯥꯏꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯦ ꯃꯤꯍꯧꯕꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯅꯅꯤ ꯅꯪꯅ ꯁꯥꯎꯔꯤꯕꯗꯣ꯫ ꯋꯥꯡꯂꯦꯟ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯇꯨꯅ, ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯋꯥꯗꯣ꯫ ꯄꯥꯈꯪ ꯑꯩꯅ ꯍꯜꯂꯛꯄꯤ ꯅꯪ ꯂꯧꯔꯤ ꯀꯥꯏꯁꯦ? ꯐꯖꯕ ꯃꯤꯡꯆꯠ ꯑꯩ ꯀꯥꯏ꯫ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯗ ꯃꯤ ꯄꯨꯁꯤꯜꯂꯛꯀꯅꯨ, ꯃꯁꯤꯗꯤ ꯅꯪ ꯑꯩ ꯌꯥꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯗ ꯑꯩꯅ ꯃꯤ ꯄꯨꯁꯤꯜꯂꯛꯏꯁꯦ ꯃꯤꯅ ꯁꯦꯝꯕ ꯈꯨꯟꯅꯥꯏ ꯑꯣꯏꯔꯝꯕꯒꯤꯅꯤ꯫ ꯅꯪ ꯃꯤꯒꯤ ꯃꯆꯤꯟ ꯃꯦꯟꯕ ꯉꯝꯒꯗ꯭ꯔꯥ? ꯑꯗꯨꯗꯤ ꯍꯥꯏ, ꯅꯪ ꯃꯤꯒꯩꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯕꯒꯦ? ꯍꯥꯟꯅꯗꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯁꯥꯅ ꯅꯁꯥꯒꯤ ꯑꯃꯛꯄ ꯃꯥꯏꯈꯨꯝꯗꯣ ꯂꯣꯠꯁꯤꯜꯂꯒ ꯆꯝꯖꯕꯤ ꯁꯥꯈꯤꯕꯅꯤꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ꯫ ꯌꯥꯔꯦ, ꯅꯪ ꯅꯄꯥꯝꯗ ꯍꯟꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯇꯕꯥꯕꯤ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯂꯩꯍꯥꯎ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯔꯦ꯫ ꯒꯝꯚꯤꯅꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, ꯍꯩꯃ, ꯌꯥꯝ ꯊꯥꯖꯗꯅ ꯏꯉꯥꯏꯅ ꯂꯥꯛꯄꯕꯨ ꯌꯥꯝ ꯐꯔꯦ ꯏꯕꯦꯝꯃꯒ ꯊꯦꯡꯅꯕ꯫ ꯍꯟꯗꯛ ꯑꯩꯒꯤ ꯏꯆꯥ ꯂꯨꯍꯣꯡꯕꯁꯦ ꯀꯩꯅꯥ ꯀꯠꯀꯗꯕ ꯑꯣꯏꯔꯝꯃꯤꯅꯦ꯫ ꯕꯦꯝꯃ, ꯃꯧ ꯍꯜꯂꯛꯄꯤꯅꯕꯨ ꯄꯣꯠꯂꯣꯏ ꯁꯦꯠꯂꯒ ꯂꯨꯍꯣꯡꯕꯁꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯣꯏꯗꯤ ꯌꯥꯝ ꯇꯧ ꯉꯝꯃꯤꯅ꯫ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯇꯥꯒꯅꯤ, ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯂꯒꯕꯣ? ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯤ ꯍꯜꯂꯛꯄꯤ ꯅꯆꯥꯅꯨꯄꯤꯗꯣ ꯄꯣꯠꯂꯣꯏꯒ ꯁꯦꯠꯇꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯥꯈꯪꯗꯨꯗ ꯂꯨꯍꯣꯡꯂꯗꯅ, ꯅꯠꯇꯦ ꯅꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯇꯞꯊꯕꯤꯒꯗ꯭ꯔꯥ? ꯏꯆꯥꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯅ ꯅꯝꯄꯤ ꯄꯤꯁꯟꯈꯤꯕ ꯅꯠꯇꯦ, ꯅꯆꯥꯅꯨꯄꯥꯗꯨꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯄꯨꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯆꯥꯅꯨꯄꯤꯗꯨꯅ ꯂꯩꯁꯥꯕꯤ ꯁꯥꯔꯝꯗ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯅꯆꯥꯅꯨꯄꯤ ꯂꯝꯍꯦꯟꯕꯤꯗꯣ ꯄꯨꯔꯛꯀꯗ꯭ꯔꯣ? ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯈꯪꯉꯤ, ꯑꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯆꯅꯗꯅ ꯂꯩꯕꯤ ꯃꯧ ꯍꯜꯂꯛꯄꯤꯗꯣ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦꯅꯦ꯫ ꯌꯥꯝ ꯊꯨꯅ ꯂꯧꯔꯨ ꯂꯥꯎ ꯅꯆꯥꯅꯨꯄꯤꯗꯣ꯫ ꯍꯣ, ꯅꯆꯥꯅꯨꯄꯥꯅ ꯄꯥꯝꯃꯤꯅ ꯂꯧꯈꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯗꯤ ꯂꯧꯕ ꯂꯥꯛꯄ ꯉꯝꯃꯣꯏ꯫ ꯐꯩ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯀꯩꯗꯧꯒꯦ? ꯍꯥꯏꯔꯝꯂꯒ ꯇꯕꯥꯕꯤ ꯆꯠꯈ꯭ꯔꯦ꯫ ꯒꯝꯚꯤꯅꯤ ꯃꯥꯁꯨ ꯃꯈꯣꯏꯅ ꯂꯥꯜꯂꯨꯕꯅꯤ ꯈꯪꯅ ꯈꯪꯅ ꯃꯍꯥꯛꯁꯨ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯍꯩꯖꯩ, ꯏꯃꯥꯒꯤ ꯂꯩꯍꯥꯎ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ, ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ? ꯑꯁꯨꯝꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯨ ꯇꯣꯛꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯟꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯉꯥꯎꯔꯒ ꯍꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯇꯕꯥꯕꯤꯅꯁꯨ ꯂꯩꯍꯥꯎꯕꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯆꯩꯕꯒ ꯉꯥꯡꯕꯒ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯂꯩꯍꯥꯎꯁꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯅꯕ ꯁꯤꯗꯧꯈꯩ ꯍꯣꯠꯅꯔꯁꯨ ꯀꯅꯥꯝꯇꯅ ꯃꯅꯥꯁꯨ ꯊꯥꯕꯤꯗ꯭ꯔꯦ꯫ ꯋꯥꯡꯂꯦꯟꯅ ꯁꯥꯎꯔꯤꯕꯁꯤ ꯑꯇꯩ ꯅꯠꯇꯦ, ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯁꯥꯔꯝꯕꯒꯤ ꯃꯍꯨꯠꯇ ꯊꯥꯡꯉꯩꯁꯦꯡꯅ ꯃꯧ ꯍꯜꯂꯛꯄꯤꯅꯤ ꯈꯪꯍꯜꯂꯝꯂꯕꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎꯅ ꯃꯤꯅꯝꯂꯝꯕ ꯑꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯦꯟꯅ ꯁꯥꯎꯕꯅꯤ꯫ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕ ꯑꯅꯧꯕ ꯌꯨꯝꯕꯥꯜ ꯂꯝꯕꯤ ꯑꯁꯤꯗ ꯐꯥꯎꯕ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯂꯕꯁꯤꯅꯗꯤ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗꯗꯤ ꯀꯌꯥꯝ ꯌꯥꯝꯅ ꯃꯤꯅꯝꯕ ꯇꯧꯔꯛꯀꯅꯤ ꯇꯧꯔꯛꯂꯣꯏ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯋꯥꯡꯂꯦꯟꯅ ꯂꯩꯍꯥꯎꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯍꯥꯎꯁꯨ ꯌꯨꯝꯁꯤ ꯂꯩꯔꯒ ꯑꯁꯨꯛ ꯇꯣꯟꯅ ꯂꯩꯕ ꯍꯧꯅꯗꯦ ꯈꯜꯂꯛꯏ꯫ ꯑꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯩ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯇꯧꯕ ꯇꯜꯂꯨꯕꯒꯤ ꯃꯍꯩꯅ ꯉꯁꯤꯗꯤ ꯏꯁꯥꯒꯤ ꯄꯨꯟꯁꯤꯁꯦ ꯏꯁꯥꯅ ꯂꯩꯈꯥ ꯇꯥꯍꯟꯖꯔꯤ꯫ ꯐꯔꯦ, ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯦ꯫ ꯑꯩꯅ ꯌꯨꯝꯁꯤ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯉꯁꯤꯁꯨ ꯋꯥꯡꯂꯦꯟ ꯌꯨ ꯇꯞ ꯇꯥꯈꯩ ꯊꯛꯆꯤꯜꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯂꯩꯍꯥꯎꯗ ꯆꯩꯕ ꯌꯥꯕ ꯆꯩꯔꯝꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯟꯅ ꯌꯨ ꯉꯥꯎꯔꯒ ꯇꯨꯝꯂꯤꯉꯩ ꯂꯩꯍꯥꯎ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ ꯇꯞꯅ, "ꯅꯪꯅ ꯍꯩꯅꯗ꯭ꯔꯕ ꯑꯩꯁꯦ ꯉꯁꯤꯗꯒꯤ ꯅꯪꯅ ꯑꯃꯨꯛ ꯎꯕ ꯐꯪꯗꯅꯕ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯁꯨꯞꯅꯇꯪꯒꯤ ꯆꯤꯟꯕꯥꯜ ꯊꯣꯡꯒꯤ ꯋꯥꯍꯩ ꯑꯣꯏꯔꯝꯃꯤ꯫ ꯑꯩ ꯀꯅꯥꯗꯁꯨ ꯁꯥꯎꯗꯦ, ꯃꯁꯤ ꯊꯣꯛꯅꯕ ꯏꯁꯥꯅ ꯁꯤꯟꯖꯈꯤꯕꯅꯤ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ." ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯄꯥꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯃꯥ ꯒꯝꯚꯤꯅꯤ ꯑꯃꯗꯤ ꯃꯕꯨꯡ ꯃꯅꯝꯃ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛ ꯂꯩꯍꯥꯎꯗ ꯆꯩꯕꯤꯔꯤ꯫ ꯒꯝꯚꯤꯅꯤꯅ, "ꯑꯩꯁꯦ ꯅꯪꯒꯤ ꯍꯛꯇꯛꯇ ꯏꯃꯥꯏꯁꯦ ꯍꯥꯏꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯅꯪꯁꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯂꯨꯕꯤ ꯅꯃꯥꯏꯁꯦ ꯉꯁꯤꯗꯤ ꯃꯆꯥ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏ." ꯂꯩꯍꯥꯎ ꯀꯞꯂꯤ ꯑꯗꯨꯒ, "ꯏꯃꯥ, ꯅꯆꯥꯕꯨ ꯆꯩꯕꯤꯌꯨ꯫ ꯉꯁꯤ ꯅꯆꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯤ ꯏꯃꯥꯕꯨ ꯃꯩꯁꯥ ꯂꯥꯡꯍꯟꯒꯦ ꯂꯥꯛꯄ ꯅꯠꯇꯤꯌꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯆꯥ ꯅꯈꯣꯏ ꯀꯅꯥꯁꯨ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯈ꯭ꯔꯒꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯃꯥ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯌꯦꯡꯖꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ." ꯒꯝꯚꯤꯅꯤ ꯃꯆꯥ ꯀꯧꯕꯅꯤꯅ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯅꯨꯡꯁꯤꯕꯗꯤ ꯃꯌꯦꯡ ꯇꯥꯕ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛꯁꯨ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯂꯩꯍꯥꯎꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯍꯥꯎꯕꯨ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯂꯩꯍꯥꯎꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯁꯅꯥ ꯀꯩꯊꯦꯜꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯕꯣꯆꯧꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯄꯨꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯂꯩꯕ ꯂꯥꯛꯄꯒ ꯍꯦꯛ ꯇꯥꯟ ꯆꯥꯟꯅꯔꯨꯗꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯕꯣꯆꯧ ꯃꯥꯅꯗꯤ ꯂꯩꯍꯥꯎꯕꯨ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯂꯩꯍꯥꯎꯅꯗꯤ ꯏꯕꯣꯆꯧꯕꯨ ꯃꯁꯛ ꯈꯪꯂꯗꯨꯅ ꯂꯣꯟꯅ ꯌꯦꯡꯂꯒ ꯀꯗꯣꯝꯗꯒꯤ ꯍꯧꯔꯛꯈꯤꯕ ꯄꯤꯔꯥꯡꯅꯣ ꯈꯪꯗ ꯃꯥꯒꯤ ꯃꯤꯠ ꯑꯅꯤꯗꯨ ꯄꯤꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯃꯕꯨꯛꯇ ꯈꯜꯂꯤ, "ꯑꯩꯗꯤ ꯏꯔꯥꯜꯂꯩꯕꯤꯅꯤꯅ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯥꯟꯗꯕꯅꯤꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ꯫ ꯅꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤꯗꯨ ꯌꯦꯡꯗꯨꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯂꯩꯕꯁꯤ ꯅꯠꯇꯅ ꯉꯁꯤꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ." ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯃꯥꯒꯤ ꯂꯩꯐꯝꯗꯨꯗ ꯑꯃꯨꯛ ꯌꯥꯝ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯈꯤꯔꯝꯃꯤ꯫